ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯆꯥꯗ 12ꯒꯤ ꯆꯥꯡ ꯑꯣꯏꯔꯤꯕ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯁꯦꯛꯇꯔ ꯃꯄꯨꯡ ꯐꯥꯅ ꯄꯦꯔꯥꯂꯥꯏꯖ ꯑꯣꯏꯔꯦ, ꯇꯨꯔꯤꯖꯝ ꯁꯦꯛꯇꯔꯗ ꯑꯁꯤꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯦ ꯍꯥꯏꯔꯦ꯫ ꯕꯤꯖꯤꯅꯦꯁ ꯅꯣꯔꯊ ꯏꯁꯠꯀꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯃꯥꯡꯗꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯋꯥꯔꯀꯤꯡ ꯄꯣꯄꯨꯂꯦꯁꯟꯒꯤ ꯆꯥꯗ 52ꯗꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯣꯏꯅ ꯇꯧꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯔꯥꯡ ꯑꯁꯤ ꯍꯦꯛ ꯂꯥꯛꯈꯤꯕꯗꯒꯤꯗꯤ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯅ ꯄꯨꯊꯣꯛꯂꯝꯕ ꯃꯍꯩ ꯃꯔꯣꯡꯒꯤ ꯆꯥꯡ ꯑꯁꯤ ꯆꯥꯗ 90ꯗ ꯍꯟꯊꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯃꯣꯔꯦ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝꯗ ꯇꯣꯏꯅ ꯕ꯭ꯂꯣꯀꯦꯠ ꯇꯧꯈꯤꯕ ꯑꯗꯨꯅ ꯀꯨꯀꯤ ꯈꯨꯜꯁꯤꯡꯗꯒꯤ ꯄꯨꯊꯣꯔꯛꯄ ꯃꯍꯩ ꯃꯔꯣꯡꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯃꯇꯝ ꯆꯥꯅ ꯀꯩꯊꯦꯜ ꯌꯧꯕ ꯉꯝꯗꯅ ꯃꯥꯡꯂꯦ ꯍꯥꯏꯔꯦ꯫ ꯃꯅꯤꯄꯨꯔ ꯐꯥꯔꯃꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯄ꯭ꯂꯥꯏ ꯆꯦꯟꯗ ꯆꯥꯎꯅ ꯄꯦꯔꯥꯂꯥꯏꯖ ꯑꯣꯏꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯨꯄꯥ ꯀ꯭ꯔꯣꯔ 10ꯗꯒꯤ 15 ꯐꯥꯎꯕꯒꯤ ꯃꯃꯜ ꯑꯣꯏꯒꯗꯕ ꯊꯨꯅ ꯄꯠꯊꯒꯟꯕ ꯄꯣꯠꯆꯩ ꯀꯌꯥ ꯃꯥꯡꯈ꯭ꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗꯒꯤ ꯄꯨꯊꯣꯔꯛꯄ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯆꯥꯗ 35ꯒꯤ ꯆꯥꯡꯗ ꯍꯟꯊꯈꯤꯕ ꯊꯦꯡꯅꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯍꯤ ꯑꯃꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 50 ꯍꯦꯟꯅ ꯖꯦꯅꯦꯔꯦꯠ ꯇꯧꯔꯝꯕ ꯇꯨꯔꯤꯖꯝ ꯁꯦꯛꯇꯔꯁꯨ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯤꯚꯝ ꯌꯥꯝꯅ ꯁꯣꯛꯆꯤꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯇꯨꯔꯤꯖꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯄꯤꯕ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯁꯦꯟꯕꯥ ꯆꯍꯤꯗ ꯇꯨꯔꯤꯖꯝ ꯁꯦꯛꯇꯔꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 8.9 ꯈꯛꯀꯤ ꯔꯦꯚꯤꯅ꯭ꯌꯨ ꯖꯦꯅꯦꯔꯦꯠ ꯇꯧꯕ ꯉꯝꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯍꯣꯇꯦꯜꯁꯤꯡꯗ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯥꯛꯄ ꯇꯨꯔꯤꯁꯁꯤꯡ ꯂꯩꯕꯒꯤ ꯆꯥꯡ ꯆꯥꯗ 10ꯗ ꯍꯟꯊꯈ꯭ꯔꯦ ꯑꯃꯗꯤ ꯗꯣꯃꯦꯁꯇꯤꯛ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯁꯅꯦꯜ ꯇꯨꯔꯤꯁ ꯂꯥꯛꯄꯒꯤ ꯆꯥꯡꯁꯨ ꯆꯥꯗ 30ꯒꯤ ꯆꯥꯡꯗ ꯍꯟꯊꯈ꯭ꯔꯦ ꯍꯥꯏꯔꯦ꯫ ꯑꯃꯔꯣꯝꯗ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯨꯄꯥ ꯀ꯭ꯔꯣꯔ 1,000ꯒꯤ ꯁꯦꯟꯐꯝ ꯑꯣꯏꯒꯗꯕ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯄ꯭ꯔꯥꯏꯚꯦꯠ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯄ꯭ꯔꯣꯖꯦꯛꯠꯁꯤꯡ ꯂꯦꯞꯇꯨꯅ ꯂꯩꯔꯦ꯫ ꯃꯅꯤꯄꯨꯔ ꯀꯟꯇ꯭ꯔꯦꯛꯇꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯔꯣꯖꯦꯛꯠꯁꯤꯡ ꯑꯁꯤꯗ ꯊꯕꯛ ꯁꯨꯕ ꯋꯥꯀꯔ ꯈꯔ ꯑꯃꯅ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯐꯤꯚꯝ ꯑꯁꯤꯅ ꯊꯕꯛ ꯁꯨꯕ ꯂꯦꯞꯈꯤꯕꯗꯒꯤ ꯁꯤꯟꯃꯤꯒꯤ ꯆꯥꯡ ꯑꯁꯤ ꯆꯥꯗ 70 ꯍꯟꯊꯈꯤꯕ ꯊꯦꯡꯅꯔꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯣꯜ ꯃꯅꯤꯄꯨꯔ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ SMESꯁꯤꯡ ꯆꯥꯗ 30ꯗꯒꯤ 35 ꯐꯥꯎꯕꯒꯤ ꯆꯥꯡꯗ ꯊꯣꯡ ꯂꯣꯟꯅꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯏꯝꯐꯥꯜ, ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯗꯤ ꯀꯥꯡꯄꯣꯛꯄꯤꯗ ꯂꯩꯔꯝꯕ ꯔꯤꯇꯦꯜ ꯑꯥꯎꯠꯂꯦꯠ 1,000 ꯔꯣꯝ ꯌꯥꯎꯔꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯦ꯫